ngasi phongkiba tongan pause singdagi lokhotjaba maruoiba paw khara sandokna pijeri. India amadi Pakistan namai takat narakle Pahalgram terror attack matung India nasu Pakistan nasu amana amagi mathakta athingba kaya thamlakre. Jammu and Kashmir gi Pahalgram terror attack chathaduna yamdrabada tourist kuntaruk hatkiba thodok matung India na Pakistan gi mathakta athingba kaya thamkibaga loinana Pakistan nasu India gi mathakta athingba kaya thamlakre. Maraksida India na terrorist kudingmak masak khangdokpaga loinana makhoi gi khongul liduna makhoi bu cherak pigani makhoi da natana makhoi gi tungda lepliba kudingmakchu cherak pigani haina Prime Minister Narendra Modi na phongdokre. Pahalgram attack matung Ministry of Home Affairs na India macha sing Pakistan da chattanaba pauktak pikhibaga loinana Pakistan national singda piramba visa service ngasidagi suspend tawkhibaga loinana India da leiriba Pakistan macha khudingmak April 28 phawbugi manungda makhoigi visa kaktringai India thadoknabasu khanghankhre. Terror attack asigi mari leinana pangthokiba Special Security Cabinet meeting na Pakistani national singna makha tana visa pibada khudaktagi lepnaba warep lawkibaga loinana hana pikiba singsu tha asigi kuntarettagi makhoigi visa revoke tongnaba warep lawkhre. Cabinet mifamna lawkiba warep ki matung inna Ministry of Home Affairs na hauzik India da leiriba Pakistani national sing in April kuntaret phawbagi manungda hankhinaba khanghankre. Jammu and Kashmir gi Pahalgram thodok matung India government ki Pakistan gi mathakta athingba sing thamlakpadagi Pakistan na lengaksu top security meeting pangthokhibaga loinana Simla Pact yauna India amadi Pakistan lebak anigi bilateral pact suspend tawnaba warep lawkhre. Indian government na Pakistan national singda visa piba khudaktagi thingkhraba matung Pakistan nasu SASRC sak visa exemption scheme gi makhada Indian singda piba visa suspend tawkhre amadi Indian singsu pung 94 gi manungda Pakistan thadoknaba khanghalakre. Loinana Jammu and Kashmir amadi Ladakh LOC chanariba Simla Pact suspend tawragani haina warning tawkibaga loinana High Commissioner lawriba Indian diplomatic staff masing kunthada hantahanabasu Pakistan government na warep lawkhre. Waga border post Pakistan close tawkibaga loinana India dagi border landuna changlakpa yaba lambi khudingmaksu khutaktagi suspend tawkhre. Pakistan airport India gi airline changlakpada khudaktagi athingba thamkhre. Loinana punna paikhat minariba train khudingmaksu khudaktagi suspend tawkhre. Pakistan gi statement amagi matung inna sovereignty amadi territorial integrity ngaknaba Pakistan Armed Force na sem chabaga loinana kanagumba amatana Pakistan gi sovereignty security dignity amadi makhoigi haksing khut thingjalakpasu yaroi hairagli. Nakal amoromda Jammu and Kashmir gi Pahalgram terror attack chathaduna tourist kuntaruk hatkiba thodok Prime Minister Narendra Modi na akanma mongda condemn tawkibaga loinana India na terrorist kudingmak masak khangdokpaga loinana makoibu chapchaba cherak pigani haina ngarang Bihar da pangthokpa pawgi mifam amada Narendra Modi na phongdokre. Makha tarakpa pawda Kuki khul gampal amadi hayangi yum mai thabada yaude haina Naga Army na phongdoroli. Naga Army gi General Headquarter NSCN gi Publicity amadi Information Bureau gi Director Brigadier Hotose MSU amadi Assistant Director na kuyek piduna thadorokpa sengdok warolda haribada ngarang social media da Kamjong district ki gampal amadi hayang Kuki khulgi yum khara sakhangnaba singna mai thabada NNCN gi khut yaurongani haiba khara thengnare. Masida NNCN ayan gi khut yawba leiti haina sengdok warol asi phongdoroli. Jerol asina makhata na hai haukiba matam khara asida Manipur gi nongpoklam haibadi Myanmar gi ngamkhaida pamdaba thodok kaya matang hengalali. Gampal amasung hayang khulgi mai thakiba asi yamna laibak thibani lawi. Masida mari leinaba authority na logi oiba thabak paikhatlu achum aran puthoknaba honagadabani. Naga Army na Nagalim area da leiriba community singbu chawkhatnaba amadi ngak chenbagi thodang loduna ngasi phawba lakli. Athubada thodok asigi maramda khanglabasu thenglabasu achum aran khangdokadabani haiba wafam kaya ama jirol asina phongdorali. Makha tarakpa pawda custody da laikhidraba Khosnam ibungogi JAC na ngarang ahing nongyaidagi ngasi ahing nongyai phawba Manipur pumba general strike lauthokre. Chaliba chahi asigi mamang tha March 18 da Imphal East Commando na fakhraga chaliba tha asigi 12 da judicial custody da laikhidraba Khosnam Chanajawba Elias ibungo chahi 18 apopa Khosnam Gandhi Singh
Khurai Ningthobung Lekai Matangda Semkiba Joint Action Committee Against the Conditional Death of Khosnam Sanajawba Elias Ibungona Changsilakpa Khongjagi Saruk Ama Oina Haukiba April 13 ki Ayuk Pung 13 taba matamda Lamlong Kaitel Khurai Apunbagi Wakat Mifam Ama Pangthoki Loinana Numit Asida Manipur Governor Ajay Kumar Bala JAC ga unaduna numit manganigi manungda JAC na thamkiba wafamsing thabakta onthokpirau haina memorandum ama pisinkiba leiki loinana haukiba April 10 da miyamgi oiba Khurai apunbagi maira rally ama chatuna Manipur government ki mathakta pendaba utuna peace oiba khongjang kaya changsinkre masigi matung ngasi phawba governor amadi Manipur government na mana kanduna Manipur miyambu karisu leitaba amagum khanba mongda asina mayek seng ta'i madudi Manipur dagi maitei asi tumna losilage khalle haibani amadi ireicha singbo atamnana genocide tawbani haina lawi maramaduna Manipur miyam pumbana isa da thokpa thagdok makni khanbiduna ireicha pumba ban asi akanma mongda sagotpiyu amadi ban asida ana ayek social service na singba singi damakdadi athengba leiraroi loinana lamdam asigi leiriba maira paibi ima ibel civil society organization club amadi miyam hopna saruk yabiduna JAC na taliba demand asi pangnaba honabada mateng pangbiyu khosnam sanajawba sing asi haukiba chahi lisingani kulhumdoi gi me ahumdagi kuki narco terrorist singna chatharakba lan asida khulngakpa oina lebak asigi kathoktuna lakliba misakni mireibak maramdamgi damak kathok charakpa miyoi amabu judicial custody da thawai mangkiba asi yamna laibak thibani maram aduna thawdok asigi achumba wayal phangannaba miyamna amata oina punna leminasi hairakli Makatarakpa pauda Pahalgram terrorist ki attack ki matangda Central BJP lenga ki mayokta Youth Congress na protest rally chatkre police ka Muknare Ngarang numit yung matung Congress baban dagi hauduna Manipur Pradesh Youth Congress MPYC na haukibat labak pokpat numita Jammu and Kashmir gi Pahalgram da terrorist singna lamkoiba lakpo miyoi kunipan hatkiba amadi miyoi kaya amana aso open nangan kiba thaldok adu Central BJP lengakna ningthina misam miyambo ngak senbiba watpadagi thokibani haina moral siduna protest rally chatkre rally chatpa horakpada city police ki OC yauna personnel kayana BT Road Imphal da leiba Manipur Congress baban da thatuna rally adu chalan kidre ngasi MPYC na sinba protest rally adu National Youth Pradesh Congress NYPC gi General Secretary Manipur in charge Sharifa Rahman amadi wahengbom Anand Singh na lusingduna MPYC gi member chani romna saruk yakibuga loinana Infa is Infa strike back hard terror has a sponsor the world knows it Pakistan Infa blessed strike terror Hays source haina thaba pleka sing paiduna khongjang loi singna down BJP down Modi Amit Shah haiba kholau kaya sut lauki khongjang aduda NYPC gi General Secretary Manipur in charge Sharifa Rahman na promising da phongdokibada Jammu and Kashmir gi Pahalgram terrorist singna chathakiba terror attack adugi daita pumba PM amadi Home Minister na pugadabani hauji paliba center lengak asida democracy amadi constitution bo khongawnaba nomanomgi hengalagli amadi Manipur yauna India gi state pumbada misimina toina thoktuna misam kaya awaphamda taduna leiri masina takpadi India gi center gi BJP lengak asi makata na thambagi mathau tadre misam gi punsi amadi lanthum sing ngakpa ngamdre haina phongdoki tungda MYC gi president wahengmam Anand nahai Pahalgram terror attack ta sauna misi mina thokiba asi BJP lengak asina misam miyam gi punsi ngak senba ngamdre haibadu taklabani PM Modi amadi Home Minister Amit Shah na lusingba Central BJP lengak asina Indian Constitution bo thawairaktaba amadi democracy gi principle singbu ngakpa ngamraktabadagi asigumba thawong sing asi tholokpani Misumina pumbagi thawdoksing noma kangdana hengalagli maram asina NPYC ga khusam naraga makataba khongjang leptana sathagani haina phongdoki khongjang loisingna makhoigi kholausing lauraba matung Congress babanda amuk hanjinduna khongjang adu loisinki Makatarakpa pauda Pahalgram da terrorist singna miyoi kunipan hatkiba thawdoka mari leinana ngarang political party gi mifam parliament ta Pangthoknaba Sem-Sakhre loikre haukiba lebak pokpa numita Kashmir gi
Pahalgramda terrorist singna lamkoiba lakpa miyoi kunipal minungsi leitana nongmaina kaptuna hatkiba tawdoka mari leinana political party gi mifam ama ngarang parliamenta pangthokadori ngarang numidang waram pung 6 taba matamda pangthokani tawba mifam asina terror attack adugi matangda tongan ba political party gi mihut singa khana nainagani haina news agency gi pauna hairi pangthokadori ba mifam asigi mangoinana prime minister na Pakistan gi mayokda Indus water treaty suspend tawba pungnipal nimpunipal gi manungda Pakistan masasing India thadoknaba khangankiba atari integrated checkpoint khudaktagi thingjinba amadi Pakistan gi visa pibada athingba thamba yauna khongthang kya lokhakibani thodo asigi matungda opposition gi lucingba Rahul Gandhi gi United States ki khongchat tension khibaga loinana ngasigi mifam asida saruk yagani haina lauthokibani Nakal Amaromda ngarang numidang waram Union Home Minister Amit Shah yauna pangthokadoriba all political party meeting asigi mayai tangbal Union Defense Minister Rajnath na lawkibagi mahuta Prime Minister Narendra Modi na logodabani haina Congress ki maikeidagi party asigi lucingba Joyram Rameshta demand tawkre amaromda Pahalgram terrorist attack aduda chathagiba miyoi kunipal hatkibagi thaudokta chenaba terrorist sing khangdoklaga Thidoklaba matung ahakba cherak pigani haina Prime Minister Narendra Modi na phongdokre Times of India gi pau amagi matung ina terror attack asi thokibagi matung miyamda piba Prime Minister gi warolda Bharat lengangna attack chataragliba misaksing adu matik chaba cherak soidana pigani haiki April 12 da terror attack chathaduna miyoi 19 gi punsi pikhamna kiba asi awamaisa leibakna thengnaribani thaudok aduda laikidraba singi imung manungi awabada aikhoisu punna saruk yari terrorist sing adu lemna tharoi makoigi mathakta akanwa thabak lokhatuna cherak pigani makoida leibak asida pigadoriba cherak asi uraga kanagumba singna thaudok asi amuk hanna tawge khanbada akiba pokhangani haiki terrorist sing adu cherak pidana tokloi araiba pambai sinaduna makoibu cherak pinaba thabak paiketkani wafam asi leibak asida punna lawrakpa waribni Miyobagi minungsi khangba miyoisingna warep asi achummani haigani malem asida leiriba lebaksingna su aikhoigidama lepkani haiki Maka tarakpa pauda tholiba irang asida khusemge boundary ama thamlibasi loisinaba honaminasi haina dingangloi gamaina phongdokre Hauzik Manipur da tholiba irang asida khuchemge boundary ama thamlibasi athuba matamda dialogue tongnaduna loisinaba honaminaba mathau tai haina Manipur Legislative Assembly gi Hill Areas Committee gi Chairman Dinganglung gamaina phongdokre wafam asi Kangpokpi district ki manung chanba Wainem Khul Yelomei Kangbui singna kundarakpa hokiba numit Wainem Village Foundation Day khul asigi community hall da ngarang pangthokiba paugi mifamda athoiba mitunglen oina saruk yaraduna mahangna phongdokhibani thoromduda Dinganglung gangmai IIT Rutki Professor Dr. Jiri Ransi Swin RN None District ki former CMO Dr. Edwin Ganmai Indian Army ki Lieutenant Colonel Kabilphul Bahmai Khulakpa Khuman Chau Gonmai Khunpu Gongapau Gonmaina athoiba mitunglen sing oina saruk yaki thoromduda Wainem Women's Society na cultural jagoi isai kaya su udki loinana khunpu gangapo gonmaina khul asigi horakpagi wari hauzik phawbagi wari liduna ningsing minaki loinara Wainem khulgi foundation stall su yungki hairi thoromduda saruk yakiba Dr. Ransi Chin RN na haikibada aikhoina achoba mi ama oire haiduna su isagi horakpham kawroidabani horakpham haibasi upal amagi marani aduga horakleba nahasingna thaksi khasi naina chatpasu kawroidabani pukchel sengna isagi identity ngangna chatnaba amadi punsida oige khanba pandam yaunaba honagadabani loinana yaribe makhai double standard tawba miyoisingdagi lapna leinaba honagadabani haiki Thoromaduda athoiba mitunglen oina saruk yakiba Dinganglung gamaina makhatana hai lamdamsida khundaminariba phurupki miyoising pullaga Manipur haina khangnaribani naga khakta maitai pangan khakta kuki khaktana Manipur haiba langani masina thokliba irang asida khuchemgi boundary ama thamliba asi athuba matamda dialogue tongnaduna loisinaba honaba mathau tai amana amabu ngakpiba amade amata oibagi wakhalonda hingminarabadi apunba Manipur ama oiba ngamgani haina phongdokhi Makatarakpa pauda Manipur irangda Indiana terrorist singi mathakta surgical strike chatharamlabadi Pahalgram thodok thoklamdaba yai
Manipur da tholiba irang asida India lengakna mangjongna terrorist singi matakta surgical strike chatharamlabadi Jammu and Kashmir gi Pahalgram da chathakiba terror attack asi thoklamdaba yai haina Rashtrahit Sarbopari Sangathan gi National President Sahon Girina Pangthokre Rashtrahit Sarbopari Sangathan na Manipur gi phibam asi terror drugs infiltration free Bharat India hariba hiram asida Press Club of India na anirak pangthokraba matung ahumlak suba oina uripok apunba lukki thaumising amadi sangathan asigi se patron yauna ngasi Manipur Press Club ta pangthokiba paugi mifam amada sangathan asiki National President Sahon Girina mathaki wafam sing achi phongdoladuna haikibada Manipur da Kuki terrorist singna chathariba terror gi thabak asi loisinnaba India government na makhoigi mathakta surgical strike chathagadabani mahangna makhatana hai Islam gi mingda leiriba administrative group kharna Muslim community singi mingchat thiennaba honari matau asugumna Kuki terrorist kharana Manipur da leiriba Kuki community khudingmakpu mingchat thiennaba honari maramasina Manipur da separate administration taliba amadi lamdam asida tangdu leitaba nungsi chanaba puraknaba santigi wari sanabada yamdrabada yaudra sing mathaki India lengangna chapchaba action lokholpam thoi maitei community na masabu ngakthokchanaba pairamba khulai sing lengakta surrender townaba khangan kibagi matung ina surrender tawkhre adubu singi lamda afaba makhalgi khulai sing pairiba makhai irang asi makata na thoknabagi machak ama oi amadi masina warisin ama puraknaba honabada khurog thangani haiki Manipur da NRC chana handuna illegal immigrants sing khangdoknaba honaba state asigi highway sing asi lamdam asigi leinariba purup singidama hangdokpaga loinana lanjenariba sing mayumda hanjil hannaba chap chaba thabuk paikhatpagi wafam sing yawa memorandum amasu hayeng Manipur gi governor Ajay Kumar Balaga unaduna pishalagani haina mahakna makatana phongdoki Makatarpa aroiba pauda editorial column dagi yamna machang oiba maru oiba pau amatang lokhatchari Kuki terrorist singna separate administration de pangthoknaba honarakpa Haukiba me kulumdoi lisingani kulumdoi illegal immigrant sin Kuki jo narco terrorist singna maitei miyam gi mathakta landaraktuna separate administration ki demand tawrakiba adu chahi asigi me ahumda chahi ani mapung pharagani numit asida sin Kuki jo gi kanglupna separate administration gi de thorom pangthoklagani haiba wapam social media da viral oiragle immigrant sin Kuki jo singna me ahumda separate administration pangthoknaba phirep lawrakliba asina taklibadi makhoigi demand mai pakle haina loduna thorom asi pangthoknaba phirep lawrakpani lawi lamhen tu henba mitop singna separate administration day pangthoknaba sem sariba asigi matangda PR lengangna ayaba pigedoribana natraga kari tawgodoribano haibadu miyamna mangjongnana khanganpham thoi karigumba separate administration gi day thorom asida apanwa amata yaudana pangthokkiba tarabadi central government na separate administration pibada ayaba pire haina loroidabagi maram laite India government na Manipur miyamgi ayaba yaudana namfuda apunbagi saktam thugainaba political separation chathaduna miyambu apangwasibagi thong chatharakpa thoklabadi apunbagi saktam ngakliba miyamna tumina khak laithokloi Manipurgi apunbagi saktam thugainaba honariba amadi honarakpada yaubasingi mathakta apunbagi saktam ngakliba miyam maru oina maitei singi maigeidigi hainaruba amadi haunaruba tawduna akanba khongjang lakani matam aduda India amadi state asigi lengaklongi thogai pangliba MLA sing khakta natana bureaucrat singi kok sikpa oirakloi hainingai leite asigumba laibak thiba thodok asi thogaloi haiba tarabadi laibaki mathakta landaragliba illegal immigrant refugee chin Kuki jo terrorist sing matam chana laksinba natraga maraibakta halankiba naba honaba mathautai laibak thugainaba landaragliba maricha Masa terrorist singa punna phaminaraga warosin puraknaba honaba haibasi lengak asina terrorist singda kok non magi thongni haina phongdoragli